Ngasi May 21, 2021 Friday Namit asida aigi nusirba marupsingi mafamda saireng amakak pudu laksari saireng si maming Pocso Protection of General Sexual Offense Pocso Thamoi anigi waribu kanana aranbu oigadori Nungsinarami matam ama tatna thana yadraba sainglaba thamoi anika karam nadi kawani wakalsina karam nadi ningsingloi warido haukiba warina haukrabasu laklaroidaba warina ningsinglabasu ngasisu nangbudi aina thamoi saingnadi nungsiri kawbasu amuk lairaroi nangi nungsimai thongdi ahanbada aina ngauzabasu nangi maithong adudani thamoi asina kalakjabasu nangi maithong adu khakni nangsu ngokhi haikhibadai aigi maithong ukhibada ngasidi kadaida chatkhre thamoi gi fajaba maithong do senglaba turel gi ichelgum loinarapa thamoi anina minam bahaiba wahina kayada wana lerhalliba nuksigi kaishum sangda Nang aigi nungsigi senglaba wari kayabu asengba amatta haidana nasabu karigi minam halli karamba nungsi saklono nangi thamoiduna puriba asengba manba warina kayada aibu wahallaba nungsibabu nangna minam labasu thamoibu nangna kafallabasu aigi thamoigi nungsibadi machu amuk sanglaroi muthatpasu amuk tawraroi Achumba haiba asidi aranba taba khak yaroi nangi wahi kharada thajakhrabasu angamba singna laihogani achumba adudi thamoi anigi marakta tambiramba nungsi khudolse ai haiba asina leiringai mangba kauba leiraroi ifamdagi Pocso khudolse ngasidi amuk fanghore thamoi da chaina milud pira Thank you all. Saireng asi aina haukiba 2019 ki October 9 da izaba saireng ni saireng asida wahi da wata da aran ba kaya yaurabadi tabiriba ai maruma pang khuding mangna ngakpiyo na hajibul loinana saireng asigi tarba matungda like comment amadi share tawbiramba kaubiganu Saireng pajari bayak sur okram laifam na singjamai